Lakhipuronline puthokchaba September ki tang 8 thangje numit ki Khomjinba Pao tabirasi ahanbada maroi pao Mukhyamantri na hairambagi pung kunmari gi manungda Mujibur Rahman gi Pradhan Mantri Awas Yojana gi yum saba hokre South Barak Hall Binakandi Part 2 da Forex ki matangda basic course ki hojik second phase chathari Women Welfare Society WWS ki lamjing makhada vocational training program ama polapulda hudokre amasung MLA Cup Lakhipur football tournament ki final da Fulartol GP na Dilkhus GP po call mari amada maithi anduna Fulartol GP na champion oire Hojik mapung oiba pau tabirasi Silkuri Bora Khaidagi Masamau Chau Sangbada Ataiga Khajik Mima Nadraba Mujibur Rahman na Mahaki Pradhan Mantri Awas Yojana gi yum sabinaba aiba cherol ama Barak Tampak ki khongchapta lakhiba Mukhyamantri Dr. Himanta Biswa Sharma gi maphamda pinanaba lakhi Mahaki phibam aduda miyamna mahakpu pamkhatuna Mukhyamantri ga unahanki Mukhyamantri na mahaki apamba adumak thongalagani haibiramki yum sabagi pochai ngarangdagi thungladuna sagatpa hore hairi आवाज पावर जन आवेदन তুমি এটা নিয়ে তুমি তো গাড়ি ওই জায়গায় আমাকে রাখাইছিল এখন বর্তমানে আজকে সকাল থেকে আমার ঘরে মাল সামান আইছে আর বর্তমানে কাজ চালু হয়ে গেছে United Clubs Organization Lakhipur na sinduna South Barak Hall Binakandi Part 2 da leiba Trading Learning Center da Foreign Exchange Forex ki matang da numit tarit ni ki oiba basic course ki training program ama pangthokre UCO Lakhipur ki president Khaidem Kantana Mairak chukhatuna thorum hodokhi thorum da UCO Lakhipur ki president Khaidem Kanta General Secretary N Nandamhon Iramdam Trading Academy Imphal gi trading technical expert Thokchom Dilip na chingba miyoi singna wangangkhi Iramdam Trading Academy Imphal gi trainer Soibam Sanjitna Forex ki matangda miyamda sugaina takpiki panbayai basic course asi second phase ni masi loiraba matungda third phase ki training makha chathagani haina Trading Learning Center asigi maikeda ki phongdoragle kanagumana training asigi matangda khangbiningba leiragadi mobile number 6900585677 number asida pau phawbirakna basu hairi Gambling है उसी करीबुंबा अमल लाखनी की ममांग द प्रेडिक्शन तो उनको गैम्बलिंग नहीं है बने चुमी को चुमी फॉरेस्ट सु करीबुंबा से लाखनी द मार्केट से लाखनी द इसेन था दुनिया बाय तो दुनिया ले दुनिया बट नसी मान बैंक ता हाई पैसा से लोग है बनी ना हाइंग दी मखा द लोग कनी हाई द एनालिसिस काम ले फॉरेक्स हैज हिस्ट्री फॉरेक्स हैज एनालिसिस फॉरेक्स हैज नॉलेज हाई ओन जी पुंजल कांदा आइना बाचना नैनर कांदा साना गुदुनेबा ट्रेडिंग है इट इज नॉट ए गैम्बलिंग हाय अदु दिने को जो तो लाखि बाय छरे लो ट्रेडिंग की काना बसी करी नया कांदा लाकदुबा यूथ चिंगजी की दमक तो याम फबा हाय छरे को वोइ से हायिंग खोई की तुंग लंबिदा इकोनॉमिक की प्रॉब्लम लाको बद मजि लेबा सिचुएशन से थबक फुंजेबगी की देगी नाम हम डायरेक्ट सुनबा मैम सिंग ट्रेडिंग की वेब सिस दा किसी भी चखर की लेबा सिंग दि मसी से हान ngân hầu cái đó thiên India là sẽ tao làm issue tại lệ hay sao पण ट्रेडिंग जेसु नु सेन पोट अमन हेजिक तौते ट्रेडिंग से अइना पैसा हाबजन इंटरनेशनल मार्केट थादा अदु मदि पैसा दो आइगी पैसा रो कनागुम ब्रोकर मगी मखुतगी मदु माना ब्रोकर बिजनेस तौबने मदि बिजनेस तौखने लोक पैसा मैम इंजीनियरिंग लोरगा अते MBA लोरगा मदुगा तौरु आदा तौरु थबक तौरु सिंदो ngasi covid नंबर मोरगा लोइना हलखि बिसिंदो अदु मैक्सिमम दी ngasi अखोगी इंटरनेट की थ्रू द मयुंदा फमफमना सैलरी फंगनब थबक सुरिबदो अदुना मसिगुंबा से अमा वे से मयाम लेरिबसिगा अइना करमबदा हाइननी हाइबदु रोमदा चंगछलगा अदु सेंदा लंबिदा थोकननब तौबिबा Thawan ki kunithoi panba September ki chechet taruk jimsa kaise nimita liningal nauria fulogi chamaga kunthra manga subama pok common thoram apok pamaru pontarapur thousang masana silang dona pangthokre thorom gi ahobuda ayuki pung taret phambal ira thorom pangthokbaga loinana salam lal mohonna ichu phiral singkhatki thoramda mutum hemango khaidem bijoina chingba miyoi kayana liningal gi mapok thorom ga mari leinana wangangki amasung thoramda moirangthem ratan moirangthem thangjaba moirangthem nisikanta ayekpam nipen ayekpam Kishore Kumar Laurembam Jiten
Khoirom Rajbihari na chingba mioi kya na saruk yakhi haina apokpa marup Bontarapur Thausang Masagi Thauburen Mutum Hemangko na phongdorakli. Women Welfare Society WWS Head Office Rongpur Silchar Gilamjing Makhada Vocational Training Program ama Poilapul Maifa Study Center dangarang haudokre. Thorumda WWS ki Secretary Seram Ongbi Madhabi Devi, Maifa ki President Thangjam Brojen, Trainer Ratna Devina, President Chief Guest of Honor Oina Daistapam ke. Thorum adugi wahodok piraduna Seram Herajina haikibada Women Empowerment ki makhada nupi singda piriba kudong saba singi manungda tawgodo riba tailoring training asida yumda leiraga senthok lambi oiba yaba training ni government na SSG ki kuthangda pithariba senthang sing asi ekoina isana isagi senthok lambi oinana bahona bada mathautai aduna training asi WWS na sinjapani haiki program coordinator Bina Devina training program asida saruk jariba nupi singbu pungning thogot ki Thangjam Brojena haikibada tamgadoriba singna pugning changna tamba changi training program asina unemployed singda kanaba amadi soidana piba ngamgani haiba wapam mahangna phongdokhe khangan jaba ma lamdam asigi meitai khungang khudingda health care gi lamda maroina yoga therapy naturopathy amadi allopathy essential drug ki matengna first aid pinanaba chahi amagi oiba training program ama haujare meitai naharul singbu masana masabu thabak pijanaba aduga hakjang phaba meitai samaj ama sembagi pandamda paikhatba thodang oina thawai yawba SSLC pass torba naharul singdagi application kauri akupa marol gi tamak Institute of Medical and Paramedical Science Ismail Market Central Road Silcharda lengbirakna banding singjari Tha amarom chupna chatharakiba MLA Cup Lakhipur Football Tournament ki final match ngarang irai numita labok chabagan sanabangda pangthokre final da Fulartol GP na Dilkus GP po goal mari amada maithianduna Fulartol GP na champion oire champion team da trophy galunena lupa lakh amaga lising amagi check amasung runners up ta kiba team da trophy galunena lupa lising yang khai mathoi ki check khusinaki Best player gi mana phangkiba Nanthang Marda lupa lising taramathoi gi check piki sanabaduda Babul Mura Premjit Singha Sanjoy Kumar Dubi amasung Porimol Sahana referee gi thodang lauki final match ki thoromaduda Lakhipur gi MLA Kausik Rai Kasar gi DC Rohan Kumar Jha SP Nomal Mahato BJP Kasar District President Bimolendra Rai Lakhipur Municipality ki Chairman Mrinal Kanti Das Poilapul Nehru College ki Principal Subhojit Chakraborty Kasar gi ADC amasung Lakhipur Subdivision ki SDO in charge Sudip Nan achingba mioi singa saruk jakhi manamathum yenthokpaga mari lena wangang laduna MLA Sri Kausik Raina hai handak tournament asida Lakhipur Vidhan Sabha Kendra ki tongan ba GP area dagi punna team chaniga nipunipa na saruk jakhi final da Fulartol GP amasung Dilkus GP sanaki bada Fulartol GP na champion oikibani tournament asida chaurakna sanaroi lising ahum makhairom na saruk jakhi sanaroi sing asigi manungda apaba sanaroi yangkhai khangatlaga makhatana apaba training pinana ba thorang tauri haina MLA na phongdoki masidagi aikoina mapangal kanba Lakhipur gi team ama semangambani haina mahangna makhatana phongdoki Aroibada maroiba pau amukanna Mukhyamantri na hairambagi pung kunmari gi manungda Mujibur Rahman gi Pradhan Mantri Awas Yojana gi yum saba hokre South Barak Hall Binakandi Part 2 da Forex ki matangda basic course ki hojik second phase chathari Women Welfare Society WWS ki lamjing makhada vocational training program ama Poilapul da hudokre amasung MLA Cup Lakhipur Football Tournament ki final da Fulartol GP na Dilkus GP po goal mari amada maithianduna Fulartol GP na champion oire Lakhipur online YouTube channel gi Khomjinba Pao sandok jaba ngasigi oinadi matang asidaloi jare